ngasi ayuk angan badagi Heirokta state force amadi central force ki masing yamlaba sipai singna lal lakpa dauna Heirokta drone amadi helicopter yauna yamna sathiba mongda Heirok ki praja singbu akiba pohanba gi thawong ama oina chathrakhiba adugumba thawong adu Heirok ki praja singna yaningdaba amadi nungaitaba phongdoksari karigidamakta sigaloba asuk Santi oina leijariba Heirok asida ngarang nahanda Torbung Banglada Kuki singna bom nongmai kaptharakpa adugumba mafamdudadi asigumba sipai mayam changsendana adugumba lana tawraiba terrorist sing adu phanabadi honabidraga Santi oina leijariba Heirok sida masing yamlaba sipai sing adagi helicopter yauna changsilaktana asigumba Heirok ki jagada adagi leirak khulakta kesper yauna masing yamlob sipai sing leidana Heirok ki praja singbu yamna aki akhang pohan gi base Heirok ki praja singna yaningdaba madi pendab phongdokjari loina Heirok koi part 3 gi jaga khrada koi gi hui yauna changsilaga tibu humba khatang tawbiram badusu kari karamba pendaba singnaba leibadagino Torbung da kapnaraga Heirok ta operation changbagi mawong ma tawri se masi Karigino aduna asigumbasi tawbigano akoi Heirok Santi oina leiriba Heirok sida irang thohanaba sinbigano haibasimsu haijari loina Heirok ki mamang singda adugumba sipai khra koi ngasigi lakpugi sipai singi khra leihawi leiri haiba adugumba makhata na leinabagi thawong chathaba manba khra tawi haibagi pautari asina chumbo oragadi makhata na hariba jaga sida akoi hariba sipai singsi leibe aroi haiba adugumba Heirok ki Apunba club amadi Apunba mera paibigi maigaidagisu hariba sipai singse leibe aroi haibagi wafamsu ngasi government ni side ta thamjari